ꯌꯨꯝꯗ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩ ꯑꯣꯐꯤꯁ ꯆꯠꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯗꯤ.ꯁꯤ. ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯥꯐ ꯈꯔꯒ ꯂꯣꯏꯅꯅ ꯑꯩ ꯍꯇꯥꯗ ꯂꯩꯕ ꯑꯍꯥꯡꯕ ꯂꯝ ꯈꯔ ꯄ꯭ꯔꯖꯥ ꯁꯦꯛꯁꯟ ꯈꯔꯅ ꯀꯩꯊꯦꯜ ꯁꯥꯕꯤꯅꯕ ꯗꯥꯕꯤ ꯇꯧꯔꯛꯄꯗꯒꯤ ꯁꯔꯚꯦ ꯇꯧꯕ ꯆꯠꯈꯤ꯫ ꯊꯕꯛꯇꯨ ꯂꯣꯏꯔꯒ ꯍꯟꯗꯣꯔꯛꯄꯗ ꯇꯦꯂꯤꯄꯇꯤꯔꯣꯝ ꯊꯪꯕ ꯁꯔꯛꯀꯤ ꯃꯆꯤꯟꯁꯨ ꯑꯣꯏꯕ ꯃꯇꯥꯏꯁꯨ ꯑꯣꯏꯕ ꯃꯐꯝ ꯑꯃꯗ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃꯅ ꯁꯤꯡ ꯃꯄꯨꯟ ꯃꯆꯥ ꯃꯆꯥ ꯌꯣꯟꯗꯨꯅ ꯂꯩꯔꯝꯕꯗꯨꯒꯤ ꯃꯃꯥꯡ ꯁꯝꯗꯨꯅ ꯑꯩꯈꯣꯏ ꯂꯥꯛꯈꯤ꯫ ꯑꯩꯈꯣꯏꯅ ꯍꯦꯛ ꯃꯉꯣꯟꯗꯒꯤ ꯂꯥꯟꯊꯣꯔꯛꯄꯒ ꯃꯍꯥꯛꯅ ꯀꯧꯍꯧꯋꯤ, "ꯔꯦꯍꯅꯥ!" ꯔꯦꯍꯅꯥ ꯍꯥꯏꯕ ꯃꯤꯡꯁꯤ ꯇꯥꯕꯒ ꯑꯩꯒꯤ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡꯗꯨ ꯈꯪꯂꯦꯞ ꯂꯦꯞꯈꯤ꯫ ꯂꯣꯏꯅꯔꯛꯄ ꯁ꯭ꯇꯥꯐꯁꯤꯡꯗꯤ ꯍꯦꯟꯒꯠꯇꯨꯅ ꯆꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯤꯡ ꯌꯣꯟꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯌꯦꯡꯉꯨ, ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯁꯤꯡꯖꯥꯒꯤ ꯁꯤꯡ ꯃꯄꯨꯟ 2-3 ꯂꯩꯍꯧꯕꯅꯤ, ꯃꯗꯨꯇ ꯄꯨꯊꯣꯔꯛꯎ꯫" ꯂꯦꯞꯁꯨ ꯀꯩꯁꯨ ꯇꯧꯗꯨꯅ ꯑꯩ ꯁꯤꯡ ꯌꯣꯜꯂꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯞ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯤꯡ ꯂꯩꯕ ꯂꯥꯛꯄ ꯃꯤꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯅꯨꯄꯤ 2 ꯑꯃꯁꯨ ꯂꯥꯛꯇꯨꯅ ꯁꯤꯡꯒꯤ ꯃꯃꯜ ꯍꯪꯂꯒ ꯄꯩꯁꯥ ꯄꯤꯔꯝꯂꯒ ꯁꯤꯡ ꯃꯄꯨꯟ 2 ꯄꯨꯗꯨꯅ ꯑꯗꯨꯝ ꯆꯠꯈꯤ꯫ ꯑꯩꯅ ꯉꯥꯏꯔꯤꯕꯗꯤ ꯊꯣꯔꯛꯀꯗꯧꯔꯤꯕ ꯔꯦꯍꯅꯥ ꯑꯗꯨ ꯑꯉꯥꯡꯂ, ꯂꯩꯁꯥꯕꯤꯔ ꯅꯠꯇ꯭ꯔꯒ ꯃꯤꯡ ꯃꯥꯟꯅꯕ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨꯈꯛꯇ ꯈꯪꯈꯤꯒꯦ ꯑꯁꯤꯅꯤ꯫ ꯑꯩ ꯁꯤꯡ ꯌꯣꯟꯕꯤꯔꯣꯝꯗ ꯃꯥꯏ ꯑꯣꯜꯂꯝꯕꯗꯒꯤ ꯁꯤꯡ ꯄꯨꯊꯣꯔꯛꯀꯗꯧꯔꯤꯕ ꯌꯨꯝꯂꯣꯝꯗ ꯃꯥꯏ ꯑꯣꯟꯈꯤꯕꯗꯗꯤ ꯃꯟꯖꯨꯅꯔꯕ ꯑꯃꯨꯕ ꯃꯆꯨꯒꯤ ꯁꯜꯋꯥꯔ ꯁꯦꯠ ꯏꯟꯕꯤ, ꯂꯥꯏꯔꯕ ꯃꯥꯏꯊꯣꯡ ꯃꯥꯟꯕꯤ, ꯆꯥꯗ ꯊꯛꯇꯕꯒꯤ ꯃꯥꯏꯊꯣꯡ ꯇꯥꯏꯐꯦꯠ ꯇꯥꯔꯕꯤ ꯅꯍꯥ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃ ꯁꯤꯡꯖꯒꯤ ꯁꯤꯡ ꯃꯄꯨꯟ 2-3 ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯊꯛꯇ ꯅꯝꯂꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯈꯥꯗ ꯄꯝꯂꯒ ꯄꯨꯊꯣꯔꯛꯄ ꯎꯈꯤ꯫ ꯑꯍꯥꯟꯕ ꯍꯦꯛ ꯎꯕꯗꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯏ, ꯑꯗꯨꯕꯨ ꯑꯁꯨꯝ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯐꯅ ꯌꯥꯝꯅ ꯂꯥꯏꯔꯕꯤ ꯑꯣꯏꯔꯕꯁꯨ, ꯐꯅ ꯌꯥꯝꯅ ꯃꯥꯏꯊꯣꯡ ꯇꯥꯏꯐꯦꯠ ꯇꯥꯔꯕꯁꯨ ꯔꯦꯍꯅꯥꯒꯤ ꯅꯨꯡꯁꯤ ꯁꯛꯇꯝ ꯑꯗꯨꯗꯤ ꯃꯥꯡꯂꯝꯗ꯭ꯔꯤ꯫ ꯅꯪꯅ ꯑꯗꯨ ꯌꯧꯅ ꯐꯤꯚꯝ ꯁꯣꯛꯂꯝꯕꯗꯨ ꯎꯕꯗ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯏꯍꯧꯔꯛꯈꯤ꯫ ꯃꯇꯝꯁꯤꯃꯛꯇꯗ ꯅꯪꯅ ꯌꯦꯡꯂꯛꯄꯗ ꯑꯩꯅ ꯌꯦꯡꯕꯒ ꯆꯥꯟꯅꯔꯨꯕꯗꯒꯤ ꯅꯪꯒꯤ ꯈꯨꯠꯇ ꯄꯨꯔꯝꯕ ꯁꯤꯡꯕꯨꯟꯗꯨ ꯈꯪꯊꯥ ꯊꯥꯊꯈꯤ꯫ ꯑꯗꯨꯒ ꯅꯃꯥꯏ ꯊꯨꯅ ꯂꯩꯁꯤꯟꯗꯨꯅ ꯆꯪꯒꯦ ꯇꯧꯕꯗ ꯑꯩꯅ ꯊꯨꯅ ꯆꯪꯁꯤꯟꯗꯨꯅ ꯅꯪꯒꯤ ꯈꯨꯗꯥꯡ ꯇꯞ ꯐꯥꯔꯝꯃꯤ꯫ ꯅꯪ ꯏꯀꯥꯏꯃꯟꯗꯨꯅ ꯃꯥꯏꯊꯣꯡꯗꯨ ꯂꯨꯛꯊꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯈꯤ, "ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯔꯦꯍꯅꯥ꯫" ꯑꯩꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯪꯒꯤ ꯃꯤꯠꯂꯨꯗꯒꯤꯁꯨ ꯈꯪꯍꯧꯗꯅ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯉꯛꯇ ꯄꯨꯜꯂꯤꯕ ꯇꯥꯏ ꯑꯃꯁꯨꯡ ꯑꯩꯒꯤ ꯐꯖꯔꯕ ꯃꯃꯜ ꯌꯥꯝꯂꯕ ꯗ꯭ꯔꯦꯁ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯅꯪꯒꯤ ꯃꯤꯠꯇꯨ ꯑꯃꯨꯛ ꯎꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯈꯤ, "ꯑꯩ ꯅꯪꯒꯤ ꯃꯣꯠꯁꯤꯟꯅꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯗ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯍꯥꯏꯕꯁꯤ ꯂꯩꯇꯦ, ꯀꯩꯗꯧꯉꯩꯗꯁꯨ ꯂꯩꯔꯣꯏ꯫ ꯂꯤꯟꯅ ꯍꯨꯟꯗꯣꯛꯂꯝꯂꯕ ꯃꯀꯨꯒꯨꯝ ꯅꯪꯁꯤ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯂꯕꯁꯨ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯂꯧꯈꯠꯀꯅꯤ꯫ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯗꯤ ꯅꯪ ꯍꯤꯡꯂꯝꯕꯁꯤꯅꯤ꯫ ꯅꯪ ꯎꯕ ꯐꯪꯈꯤꯗꯕꯗꯒꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯏꯍꯥꯝ ꯍꯥꯝꯗꯨꯅ ꯍꯤꯡꯂꯛꯄ ꯀꯨꯏꯔꯛꯂꯕꯅꯤ꯫ ꯃꯄꯥꯟꯗ ꯑꯩꯁꯤ ꯃꯤꯅ ꯅꯨꯡꯉꯥꯏ ꯌꯩꯐꯕ ꯃꯤ ꯑꯣꯏꯅ ꯎꯔꯕꯁꯨ ꯊꯃꯣꯏꯅꯨꯡꯗꯗꯤ ꯑꯩꯁꯤ ꯄꯂꯦꯞꯐꯝ ꯈꯪꯗ꯭ꯔꯕ ꯌꯥꯝꯅ ꯇꯣꯜꯂꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯩ ꯁꯪꯁꯥꯔꯁꯤꯗ ꯅꯪ ꯈꯛꯇꯕꯨ ꯅꯨꯡꯁꯤ꯫ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯅꯨꯡꯁꯤꯕ ꯑꯃꯒꯤꯗꯤ ꯄꯟꯊꯨꯡꯅꯤ ꯔꯦꯍꯅꯥ꯫ ꯃꯇꯝꯁꯤꯗꯗꯤ ꯎꯏꯁꯤꯜꯂꯝꯕ ꯅꯪꯒꯤ ꯃꯤꯠꯇꯨ ꯄꯥꯡꯈꯠꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯅꯪꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯨ ꯍꯦꯟꯅ ꯁꯤꯟꯊꯔꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯔꯛꯇꯨꯗ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ, "ꯅꯪꯒꯤꯗꯃꯛ ꯑꯩ ꯈꯨꯗꯣꯡꯊꯤꯕ ꯌꯥꯝꯅ ꯅꯪꯈ꯭ꯔꯦ꯫ ꯃꯗꯨ ꯑꯩꯁꯨ ꯈꯪꯉꯤ, ꯑꯗꯨꯒ ꯃꯣꯠꯁꯤꯟꯁꯤ, ꯑꯩꯗꯤ ꯅꯨꯡꯁꯤꯕꯒꯤ ꯃꯃꯜ ꯈꯪꯗꯕ ꯃꯤꯁꯛ ꯑꯃ ꯅꯠꯇꯦ꯫ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯍꯥꯏꯕꯁꯤꯁꯨ ꯑꯉꯛꯄꯅꯤ꯫ ꯑꯩ ꯃꯐꯝꯁꯤꯗ ꯅꯪꯒ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕꯁꯤ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ꯫ ꯑꯩꯅ ꯂꯩꯔꯤꯕ ꯌꯨꯝꯁꯤ ꯕꯕꯥꯒꯤ ꯃꯆꯦ ꯑꯍꯜꯒꯤ ꯌꯨꯝꯅꯤ꯫ ꯅꯤꯉꯣꯜꯒꯤ ꯁꯣꯇꯣ ꯇꯥꯂꯤ ꯍꯥꯏꯗꯨꯅ ꯕꯕꯥꯒ ꯏꯃꯥꯒꯅ ꯏꯅꯦꯍꯟꯒꯤ
ꯐꯪꯐꯝ ꯊꯣꯛꯄ ꯂꯝꯗꯨꯒꯤ ꯃꯍꯨꯠ ꯄꯩꯁꯥ ꯑꯣꯏꯅ ꯄꯤꯊꯣꯛꯈ꯭ꯔꯒ ꯏꯅꯦꯍꯟꯕꯨ ꯌꯨꯝꯗ ꯆꯪꯍꯟꯈꯤꯗꯕ ꯀꯨꯏꯔꯕꯅꯤ꯫ ꯉꯁꯤꯗꯤ ꯃꯗꯨꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯆꯥꯎꯕ ꯎꯄꯥꯏ ꯑꯃꯗꯤ ꯑꯣꯏꯔꯦ꯫ ꯃꯇꯥꯡ ꯑꯁꯤ ꯌꯧꯔꯛꯄꯗ ꯔꯦꯍꯅꯥꯒꯤ ꯊꯃꯣꯏꯗ ꯋꯥꯈꯜ ꯑꯃ ꯀꯟꯅ ꯈꯜꯂꯛꯄꯗꯒꯤ ꯆꯤꯊꯤ ꯄꯥꯕ ꯂꯦꯞꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯥ ꯃꯇꯣꯝꯇ ꯍꯥꯏꯖꯔꯝꯃꯤ, ꯃꯁꯤꯕꯨ ꯃꯣꯍꯁꯤꯟꯒꯤ ꯋꯥꯈꯜꯅ ꯁꯥꯒꯠꯄ ꯋꯥꯔꯤꯁꯨ ꯃꯥꯜꯂꯤ, ꯑꯃꯨꯛꯁꯨ ꯃꯥꯟꯗꯦ, ꯑꯃꯨꯛꯁꯨ ꯃꯪ ꯃꯥꯟꯗꯦ, ꯑꯃꯨꯛꯁꯨ ꯃꯥꯜꯂꯤ꯫ ꯃꯥꯒꯤꯁꯤ ꯑꯉꯛꯄ ꯋꯥꯔꯤꯅꯤ, ꯃꯥꯒꯤꯁꯤꯕꯨ ꯇꯁꯦꯡꯅ ꯃꯪꯂꯅꯦ꯫ ꯃꯪꯗꯕꯨ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯝꯒꯗ꯭ꯔꯅꯦ? ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯅꯨꯄꯤꯒꯤ ꯃꯇꯥꯡꯗ ꯃꯥꯒꯤ ꯃꯪꯗ ꯎꯔꯤꯕꯗꯨ ꯍꯧꯖꯤꯛꯄꯨꯗꯤ ꯅꯤꯀꯥ ꯁꯣꯟꯗ꯭ꯔꯤ, ꯑꯗꯨꯕꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯍꯥꯏꯅꯕꯗꯤ ꯑꯗꯨꯝ ꯂꯩ꯫ ꯑꯗꯨꯒ ꯕꯕꯥꯒꯤ ꯃꯆꯦ ꯏꯅꯦꯍꯜ ꯌꯨꯝꯗ ꯆꯪꯍꯟꯗꯕꯒꯤ ꯃꯔꯝ ꯑꯩꯅ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯍꯥꯏꯈꯤꯕ ꯑꯗꯨꯁꯨ ꯑꯗꯨꯝ ꯆꯨꯝꯕ ꯂꯩ꯫ ꯃꯁꯤꯗꯅꯤ ꯑꯩꯅ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯤꯕꯁꯤ꯫ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯅ ꯏꯃꯥ ꯕꯕꯥꯅ ꯑꯩꯕꯨ ꯐꯔꯤꯠꯇ ꯊꯥꯖꯒꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕ ꯑꯁꯤꯗ ꯑꯩꯒꯤ ꯅꯨꯡꯗ ꯂꯩꯔꯤꯕ ꯋꯥꯐꯝ ꯑꯃ ꯃꯣꯍꯁꯤꯟꯅ ꯀꯔꯝꯅ ꯎꯔꯤꯕ? ꯃꯁꯤꯗꯅꯤ ꯑꯩꯅ ꯃꯥꯒꯤꯁꯤ ꯇꯁꯦꯡꯅ ꯃꯪ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯃꯨꯛꯁꯨ ꯈꯜꯂꯤꯕ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯃꯪ ꯐꯅ ꯌꯥꯝꯅ ꯃꯪꯉꯤ, ꯑꯗꯨꯕꯨ ꯃꯥꯅ ꯃꯪꯂꯤꯕ ꯑꯁꯨꯝꯅ ꯅꯣꯡꯃꯇ ꯃꯪꯈꯤꯕ ꯂꯩꯇꯦ꯫ ꯇꯁꯦꯡꯅ ꯃꯥꯒꯤ ꯃꯪꯁꯤ ꯑꯉꯛꯄꯒꯤ ꯑꯉꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯈꯟꯕ ꯃꯈꯩ ꯈꯜꯂꯒ ꯃꯍꯥꯛ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯖꯣꯍꯣꯔ ꯅꯃꯥꯖ ꯃꯥꯒꯤ ꯀꯥꯗ ꯁꯣꯜꯂꯕ ꯃꯇꯨꯡꯗ ꯔꯦꯍꯅꯥ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯥꯈꯤꯕ ꯆꯤꯊꯤꯗꯨꯒꯤ ꯃꯈꯥ ꯄꯥꯅꯤꯡꯕꯗꯒꯤ ꯃꯍꯥꯛ ꯆꯧꯀ꯭ꯔꯤꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯒ ꯃꯈꯥ ꯄꯥꯕ ꯍꯧꯈꯤ꯫ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒ ꯅꯪꯒꯤ ꯂꯥꯏꯕꯛꯀ ꯆꯥꯅꯔꯛꯄ ꯍꯥꯏꯕꯁꯤꯁꯨ ꯂꯥꯏꯕꯛ ꯐꯕꯒꯤ ꯈꯨꯗꯝꯅꯤ꯫ ꯑꯜꯂꯥꯍꯁꯤ ꯅꯨꯡꯁꯤꯗ꯭ꯔꯥ? ꯑꯩꯅ ꯕꯥꯕꯥ ꯂꯪꯒꯔ ꯁꯥꯍꯒꯤ ꯃꯨꯀꯥꯝꯗ ꯂꯩꯔꯤꯉꯩ ꯃꯐꯝꯗꯨꯗ ꯂꯩꯔꯝꯕ ꯃꯦꯍꯁꯥꯕ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯅꯪꯅꯗꯤ ꯔꯦꯍꯅꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯔꯤ, ꯑꯗꯨꯕꯨ ꯅꯪꯅ ꯅꯨꯡꯁꯤꯖꯔꯤꯕ ꯔꯦꯍꯅꯥꯕꯨ ꯁꯦꯝꯕꯤꯔꯛꯈꯤꯕ ꯃꯄꯨ ꯑꯗꯨꯅ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯍꯪꯂꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯍꯪꯗꯨ ꯆꯨꯝꯕꯅꯤꯅ ꯑꯩꯁꯨ ꯁꯨꯝ ꯆꯨꯝꯅ ꯆꯨꯝꯃꯤ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯒꯤ ꯃꯄꯨꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯁꯛꯇꯤ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯔꯕ ꯃꯇꯝꯁꯤꯗ ꯈꯛꯇ ꯈꯪꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯀꯧꯔꯛꯈꯤ, ꯃꯣꯍꯁꯤꯟ꯫ ꯊꯃꯣꯏ ꯑꯅꯤꯒꯤ ꯑꯀꯟꯕ ꯅꯨꯡꯁꯤꯕꯒꯤ ꯏꯆꯦꯜ ꯑꯃꯅ ꯑꯩꯈꯣꯏꯅꯤꯒꯤ ꯃꯤꯠꯁꯤ ꯄꯥꯗꯨꯅ ꯆꯦꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯃꯤꯌꯥꯝꯅ ꯌꯦꯡꯅꯔꯤꯕꯁꯨ ꯀꯔꯤꯁꯨ ꯈꯟꯗꯅ ꯑꯩꯈꯣꯏꯅꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯈꯨꯠꯁꯝꯅꯗꯨꯅ ꯆꯠꯃꯤꯟꯅꯈꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯪꯒꯤ ꯁꯛꯇꯝꯗꯨ ꯃꯍꯧꯁꯥꯒꯤ ꯃꯇꯧꯒꯨꯝ ꯑꯃꯨꯛ ꯌꯥꯝꯅ ꯐꯖꯅ ꯎꯕ ꯐꯪꯂꯛꯈꯤ꯫ ꯇꯁꯦꯡꯅ ꯑꯩ ꯉꯛꯈꯤ꯫ ꯉꯛꯅ ꯉꯛꯅ ꯑꯩꯈꯣꯏꯅꯤ ꯑꯁꯨꯝ ꯆꯠꯃꯤꯟꯅꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯌꯧꯈꯤ꯫ ꯅꯪꯅ ꯑꯩꯒꯤ ꯀꯥꯗ ꯂꯩꯍꯧꯔꯒ ꯏꯃꯥꯒ ꯑꯩꯒ ꯃꯪꯒꯣꯜꯗ ꯋꯥꯔꯤ ꯁꯥꯅꯔꯤꯉꯩ ꯕꯕꯥꯅ ꯌꯨꯝꯗ ꯊꯨꯅ ꯆꯪꯂꯛꯂꯒ ꯍꯥꯏꯔꯩ, ꯅꯪꯅ ꯔꯦꯍꯅꯥ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯑꯩ ꯃꯥꯒꯤ ꯃꯔꯝꯗ ꯄꯥꯎ ꯂꯣꯏꯅ ꯇꯥꯔꯦ꯫ ꯃꯍꯥꯛ ꯃꯃꯥ ꯃꯄꯥꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯊꯥꯖꯈ꯭ꯔꯕꯅꯤ, ꯑꯗꯨꯗꯒꯤ ꯍꯟꯗꯨꯅ ꯆꯦꯜꯂꯛꯄꯅꯤ꯫ ꯃꯍꯥꯛ ꯂꯨꯈ꯭ꯔꯥꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯏꯃꯥꯅ ꯄꯥꯎꯈꯨꯝ ꯊꯨꯅ ꯄꯤꯔꯛꯈꯤ, ꯂꯨꯈ꯭ꯔꯥꯗꯤ ꯅꯨꯄꯤ ꯅꯠꯇꯕ꯭ꯔꯥ? ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ? ꯃꯗꯨꯗꯤ ꯅꯨꯄꯤ ꯑꯃꯒꯤ ꯂꯅꯥꯏ ꯋꯥꯔꯤꯅꯤꯅꯦ꯫ ꯏꯃꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯕꯕꯥꯗꯨ ꯃꯪꯒꯣꯜꯗ ꯀꯥꯈꯠꯂꯛꯄ ꯉꯝꯗꯅ ꯁꯨꯃꯥꯡꯗ ꯇꯤꯡꯉꯛ ꯃꯥꯏꯉꯛꯅꯗꯨꯅ ꯂꯦꯞꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯏꯃꯥꯅ ꯑꯩꯕꯨ ꯀꯧꯔꯛꯄ ꯇꯥꯈꯤ, ꯃꯣꯍꯁꯤꯟ꯫ ꯃꯗꯨꯗ ꯑꯩꯅ ꯈꯟꯈꯤ, ꯀꯩꯅꯣ ꯏꯃꯥꯅ ꯁꯤꯗ ꯂꯩꯔꯒ ꯃꯄꯥꯟꯗꯒꯤ ꯑꯃꯨꯛ ꯀꯧꯔꯛꯄ ꯇꯥꯔꯤꯕꯁꯤꯅ? ꯑꯗꯨꯗꯒꯤ ꯑꯩ ꯃꯪꯒꯣꯜꯗ ꯂꯩꯔꯝꯕꯗꯒꯤ ꯀꯥꯗ ꯍꯤꯞꯂꯝꯕꯅꯤ ꯍꯥꯏꯅ ꯈꯪꯂꯛꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯏꯃꯥꯅ ꯑꯩꯕꯨ ꯑꯃꯨꯛ ꯀꯧꯔꯛꯈꯤ, ꯃꯣꯍꯁꯤꯟ꯫ ꯑꯅꯤꯔꯛ ꯁꯨꯕ ꯏꯃꯥꯅ ꯀꯧꯔꯛꯄ ꯇꯥꯔꯛꯄꯗꯒꯤ ꯑꯩꯒꯤ ꯃꯪꯗ ꯂꯩꯔꯝꯕ ꯏꯃꯥ ꯕꯕꯥꯒꯤ ꯁꯛꯇꯝꯗꯨ ꯈꯪꯍꯧꯗꯅ ꯃꯥꯡꯈꯤ꯫ ꯃꯗꯨꯗꯇ ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯂꯥꯛꯈꯤ, ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯃꯪ ꯑꯣꯏꯔꯃꯥꯅꯦ꯫ ꯑꯍꯨꯝꯂꯛ ꯁꯨꯕ ꯏꯃꯥꯅ ꯑꯃꯨꯛ ꯀꯜꯂꯞꯅ ꯀꯧꯔꯛꯈꯤ, ꯃꯣꯍꯁꯤꯟ꯫ ꯍꯥꯎ ꯏꯃꯥ ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯂꯤꯕ꯭ꯔꯥ ꯅꯪꯕꯨ? ꯅꯨꯃꯤꯠ ꯌꯧꯈ꯭ꯔꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯅ ꯇꯨꯝꯈꯤꯕ, ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕꯁꯨ ꯍꯧꯗꯕꯁꯤꯕꯨ? ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ꯫ ꯋꯥꯍꯩꯁꯤ ꯉꯥꯡꯂꯒ ꯏꯃꯥꯗꯤ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯪꯗꯨ ꯑꯃꯨꯛꯀꯁꯨ ꯃꯪꯅꯤꯡꯂꯤ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯒꯤ ꯃꯪꯂꯥꯟꯗ
ꯑꯁꯨꯝ ꯂꯩꯔꯕꯁꯨ ꯑꯩꯒꯤꯗꯤ ꯐꯔꯕꯅꯤ꯫ ꯑꯩ ꯃꯤꯠꯁꯤ ꯑꯃꯨꯛ ꯇꯨꯝꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯇꯨꯝꯊꯧ ꯌꯥꯗꯕꯗꯒꯤ ꯅꯥꯀꯟ ꯑꯃꯗ ꯑꯃꯨꯛ ꯆꯦꯞ, ꯅꯥꯀꯟ ꯑꯃꯗ ꯑꯃꯨꯛ ꯑꯣꯟ ꯇꯧꯗꯨꯅ ꯊꯦꯝꯂꯝꯕꯁꯨ ꯃꯤꯠ ꯍꯦꯟꯅ ꯁꯤꯡꯒꯠꯂꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯒꯤ ꯃꯪꯗ ꯅꯪꯒꯤ ꯈꯨꯠꯇ ꯍꯨꯛꯈꯤꯕ ꯈꯨꯗꯣꯞꯇꯨ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯒꯦ ꯈꯟꯗꯨꯅ ꯂꯩꯔꯒ ꯌꯥꯝꯅ ꯆꯦꯠꯅ ꯇꯦꯕꯜꯒꯤ ꯁꯥꯏꯗ ꯎꯄꯨ ꯃꯅꯨꯡꯗ ꯊꯝꯈꯤꯕꯅꯤ꯫ ꯃꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯅꯤꯡꯕ ꯑꯃ ꯐꯥꯎꯔꯛꯄꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯎꯄꯨꯗꯨꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯑꯩꯅ ꯊꯝꯈꯤꯕ ꯁꯅꯥ ꯈꯨꯗꯣꯞꯇꯨ ꯑꯗꯨꯃꯛ ꯀꯥꯏꯗꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯩꯅ ꯈꯟꯈꯤ, ꯔꯦꯍꯅꯥꯒ ꯐꯔꯤꯗꯀ ꯆꯠꯃꯤꯟꯅꯍꯧꯕ ꯑꯗꯨꯅ ꯃꯪꯂꯥꯟ ꯑꯣꯏꯔꯒ ꯑꯩꯒꯤ ꯃꯪꯂꯥꯟꯗꯨꯅ ꯇꯥꯏꯕꯪ ꯑꯣꯏꯔꯝꯂꯕꯗꯤ? ꯑꯩ ꯃꯥꯏ ꯃꯤꯠ ꯁꯦꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠꯇꯨꯗꯤ ꯉꯥꯏꯉꯝꯗꯅ ꯆꯧꯀ꯭ꯔꯤꯗ ꯐꯝꯂꯒ ꯃꯪꯂꯥꯟꯗꯨꯒꯤ ꯋꯥꯔꯤꯗꯨ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯏꯁꯤꯟꯕ ꯍꯧꯈꯤ꯫ ꯄꯥꯝꯃꯨꯕꯗꯤ ꯄꯥꯝꯃꯨꯏ, ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗꯗꯨꯅ ꯅꯪꯒꯤ ꯅꯨꯡꯁꯤ ꯁꯛꯇꯝꯁꯤ ꯑꯩꯒꯤ ꯊꯃꯣꯏꯗꯒꯤ ꯐꯔꯤꯗꯅ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯦꯠꯇꯨꯅ ꯄꯨꯈꯤꯕ ꯇꯥꯔꯕꯗꯤ ꯇꯁꯦꯡꯅ ꯑꯩ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯄꯥꯝꯃꯤ꯫ ꯇꯁꯦꯡꯅ ꯅꯍꯥꯛ ꯌꯥꯎꯗ꯭ꯔꯕ ꯄꯨꯟꯁꯤ ꯑꯃ ꯍꯥꯏꯕꯁꯤ ꯑꯩꯒꯤꯗꯤ ꯃꯈꯣꯡ ꯃꯈꯨꯠ ꯌꯥꯎꯗ꯭ꯔꯕ ꯑꯩꯈꯣꯏꯅ ꯍꯥꯖꯤ ꯑꯂꯤꯒꯤ ꯗꯔꯒꯥ ꯆꯪꯕꯗ ꯊꯦꯡꯅꯔꯛꯈꯤꯕ ꯁꯣꯏꯅꯥꯏꯔꯕ ꯆꯕꯨꯟ ꯑꯗꯨꯒꯤ ꯄꯨꯟꯁꯤꯒꯨꯝꯕꯅꯤ꯫ ꯃꯈꯣꯏꯗ ꯅꯪꯅ ꯕꯤꯈ꯭ꯌꯥ ꯍꯥꯞꯂꯝꯕꯒꯨꯝ ꯍꯥꯞꯄꯤꯔꯛꯅꯕ ꯑꯩꯁꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯉꯥꯏꯗꯨꯅ ꯂꯩꯔꯨꯔꯁꯤꯔꯥ ꯍꯥꯏꯅꯐꯥꯎ ꯈꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯌꯥꯝꯅ ꯃꯃꯜ ꯂꯩꯅ ꯂꯧꯈꯤ, ꯑꯗꯨꯕꯨ ꯃꯁꯤ ꯅꯍꯥꯛ ꯌꯥꯎꯈꯤꯗꯕꯗ ꯈꯪꯍꯧꯗꯅ ꯃꯥꯡꯈꯤꯒꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ, ꯑꯗꯨꯒ ꯅꯪꯕꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯁꯥꯡꯂꯕ ꯃꯪꯂꯥꯟꯒꯤ ꯋꯥꯔꯤꯗꯨ ꯂꯣꯏꯅꯃꯛ ꯅꯩꯅꯔꯨꯔꯕ ꯉꯝꯗ꯭ꯔꯕꯁꯨ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯎꯈꯤꯕ ꯅꯪꯒꯤ ꯁꯛꯇꯝꯗꯨ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡꯌꯦꯡ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯁꯤ ꯃꯨꯁꯨꯛ ꯃꯨꯁꯤꯟꯗꯨꯅ ꯃꯕꯨꯛ ꯇꯁꯤꯠ ꯇꯠꯇꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯂꯕꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤ ꯁꯛꯇꯝꯗꯨꯒꯤ ꯃꯃꯤꯗꯨꯕꯨ ꯃꯥꯡꯂꯝꯗ꯭ꯔꯕꯗꯤ ꯅꯨꯡꯁꯤꯅ ꯀꯣꯟꯈꯠꯂꯒ ꯑꯩꯒꯤ ꯅꯝꯒꯟꯗ ꯄꯣꯗꯨꯅ ꯄꯨꯔꯛꯀꯅꯤ, ꯃꯔꯝꯗꯤ ꯅꯪꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ, ꯅꯪꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯕꯦꯝꯃꯅꯤ, ꯅꯪꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯄꯨꯟꯁꯤꯅꯤ꯫ ꯇꯁꯦꯡꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗ ꯑꯩ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯆꯣꯛꯊꯕ ꯂꯩꯇꯦ꯫ ꯇꯧꯕꯇꯕꯨ ꯆꯥꯡꯌꯦꯡ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ꯫ ꯑꯜꯂꯥꯍꯅ ꯄ꯭ꯔꯣꯐꯦꯠ ꯏꯕ꯭ꯔꯥꯍꯤꯝ ꯗꯁꯨ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯥꯕꯨ ꯀꯨꯔꯕꯥꯅꯤ ꯇꯧ ꯍꯥꯏꯅ ꯆꯥꯡꯌꯦꯡ ꯇꯧꯈꯤ꯫ ꯇꯧꯕꯇꯕꯨ ꯆꯥꯡꯌꯦꯡ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ꯫ ꯑꯜꯂꯥꯍꯅ ꯄ꯭ꯔꯣꯐꯦꯠ ꯏꯕ꯭ꯔꯥꯍꯤꯝꯗꯁꯨ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯥꯕꯨ ꯀꯨꯔꯕꯥꯅꯤ ꯇꯧ ꯍꯥꯏꯅ ꯆꯥꯡꯌꯦꯡ ꯇꯧꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯆꯞ ꯆꯥꯅ ꯊꯣꯛꯂꯝꯂꯕꯗꯤ ꯃꯨꯁꯂꯤꯝꯁꯤꯡꯅ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯥ ꯑꯃꯃꯝ ꯏꯗꯨꯜ ꯑꯖꯍꯥ ꯅꯨꯃꯤꯠꯇ ꯀꯨꯔꯕꯥꯅꯤ ꯇꯧꯔꯝꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯄꯨꯒꯤ ꯆꯥꯡꯌꯦꯡꯗꯤ ꯃꯄꯥꯅ ꯃꯆꯥꯕꯨ ꯂꯦꯟꯕꯗꯨ ꯅꯠꯇꯦ, ꯃꯆꯥꯒ ꯃꯄꯨꯒ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯅꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕꯒꯤ ꯆꯥꯡꯌꯦꯡ ꯑꯗꯨꯈꯛꯇꯅꯤ꯫ ꯔꯦꯍꯅꯥ, ꯃꯁꯤꯒꯤ ꯆꯥꯡꯌꯦꯡꯁꯤ ꯌꯥꯝꯅ ꯂꯨꯗ꯭ꯔꯥ? ꯑꯃꯅ ꯃꯥꯕꯨ ꯍꯦꯛ ꯁꯦꯝꯕꯤꯕ ꯃꯄꯨ, ꯑꯃꯅ ꯃꯥꯒꯤ ꯍꯦꯛ ꯃꯆꯥ꯫ ꯄ꯭ꯔꯣꯐꯦꯠ ꯏꯕ꯭ꯔꯥꯍꯤꯝꯅ ꯃꯆꯥꯒꯤ ꯃꯉꯛꯇ ꯃꯌꯥ ꯊꯧꯔꯕ ꯊꯥꯡ ꯑꯃꯅ ꯂꯦꯟꯕ ꯃꯇꯝꯗꯨꯗ ꯊꯥꯡꯒꯤ ꯃꯌꯥ ꯑꯜꯂꯥꯍꯅ ꯀꯨꯝꯍꯟꯈꯤ, ꯆꯪꯍꯟꯈꯤꯗꯦ, ꯑꯗꯨꯒ ꯃꯆꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯦꯟꯅꯕ ꯗꯨꯝꯕ ꯑꯃ ꯈꯨꯗꯛꯇ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯃꯄꯨꯅ ꯊꯥꯔꯛꯈꯤ꯫ ꯀꯌꯥꯗ ꯄꯨꯛꯅꯤꯡ ꯇꯨꯖꯨꯡꯅꯤꯡꯉꯥꯏ ꯑꯃꯁꯨꯡ ꯀꯌꯥꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛꯅꯣ! ꯇꯁꯦꯡꯅ ꯑꯜꯂꯥꯍꯒꯤ ꯆꯥꯡꯌꯦꯡꯗ ꯄ꯭ꯔꯣꯐꯦꯠ ꯏꯕ꯭ꯔꯥꯍꯤꯝ ꯃꯥꯏ ꯄꯥꯛꯈꯤ꯫ ꯃꯁꯤ ꯍꯖꯔꯠ ꯃꯨꯍꯝꯃꯗ ꯄꯣꯛꯇ꯭ꯔꯤꯉꯩ ꯆꯍꯤ 2500 ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ, ꯑꯗꯨꯕꯨ ꯄ꯭ꯔꯣꯐꯦꯠ ꯏꯕ꯭ꯔꯥꯍꯤꯝꯒꯤ ꯈꯨꯗꯨꯡ ꯏꯟꯅ ꯍꯖꯔꯠ ꯃꯨꯍꯝꯃꯗꯄꯨꯁꯨ ꯑꯜꯂꯥꯍꯅ ꯑꯔꯣꯏꯕ ꯄ꯭ꯔꯣꯐꯦꯠ ꯑꯣꯏꯅ ꯊꯥꯔꯛꯄꯗꯒꯤ ꯃꯥꯒꯤ ꯇꯨꯡꯏꯟꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯨꯁꯂꯤꯝꯁꯤꯡꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯇꯉꯥꯏ ꯐꯗꯅ ꯃꯃꯥꯡꯒꯤ ꯊꯧꯗꯣꯛꯇꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯀꯨꯔꯕꯥꯅꯤ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯇꯥꯛꯂꯤ꯫ ꯔꯦꯍꯅꯥ, ꯑꯁꯤꯒꯨꯝꯕ ꯃꯄꯨꯒꯤ ꯌꯥꯊꯪ ꯈꯨꯗꯤꯡꯃꯛ ꯑꯩꯗꯤ ꯅꯪꯒ ꯂꯣꯏꯅꯅ ꯏꯟꯃꯤꯟꯅꯕ ꯄꯥꯝꯃꯤ꯫
ꯅꯪꯅ ꯊꯥ ꯑꯃ ꯔꯣꯖꯥ ꯍꯦꯟꯕꯗ ꯑꯩꯁꯨ ꯊꯥ ꯑꯃꯇꯪ ꯍꯦꯟꯅꯤꯡꯉꯤ ꯅꯪꯅ ꯑꯜꯂꯥꯍꯒꯤ ꯃꯤꯡ ꯑꯃꯨꯛꯇꯪ ꯍꯥꯏꯕꯗ ꯑꯩꯁꯨ ꯑꯃꯨꯛꯇ ꯍꯥꯏꯅꯤꯡꯉꯤ ꯅꯪꯅ ꯅꯃꯥꯖ ꯔꯀꯥꯠ ꯑꯅꯤ ꯁꯣꯟꯕꯗ ꯑꯩꯁꯨ ꯑꯅꯤ ꯈꯛꯇ ꯁꯣꯟꯅꯤꯡꯉꯤ ꯃꯔꯝꯗꯤ ꯑꯩ ꯅꯪꯒ ꯂꯣꯏꯅꯅ ꯖꯟꯅꯠ ꯆꯠꯃꯤꯟꯅꯕ ꯄꯥꯝꯃꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛꯅ ꯑꯜꯂꯥꯍꯕꯨ ꯊꯥꯖꯕꯒꯤ ꯆꯥꯡ ꯑꯃꯁꯨꯡ ꯃꯄꯨꯕꯨ ꯅꯤꯡꯕꯒꯤ ꯊꯕꯛ ꯇꯧꯕꯗ ꯆꯞ ꯃꯥꯟꯅꯈ꯭ꯔꯕꯗꯤ ꯖꯟꯅꯠꯇꯁꯨ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯍꯟꯒꯅꯤ ꯍꯥꯏꯅ ꯏꯁꯂꯥꯝ ꯙꯔꯃꯅ ꯇꯥꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯅꯪꯒ ꯂꯣꯏꯅꯅ ꯁꯤꯃꯤꯟꯅꯕꯁꯨ ꯄꯥꯝꯃꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤꯅ ꯃꯥꯂꯦꯝꯗ ꯅꯞꯁꯤꯟꯗꯨꯅ ꯂꯩꯕꯥꯛꯇ ꯇꯤꯟꯗꯨꯅ ꯂꯩꯈ꯭ꯔꯕꯁꯨ ꯄ꯭ꯔꯣꯐꯦꯠ ꯏꯕ꯭ꯔꯥꯍꯤꯝꯗ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯥꯕꯨ ꯀꯨꯔꯕꯥꯅꯤ ꯇꯧ ꯍꯥꯏꯈꯤꯕ ꯑꯜꯂꯥꯍꯅ ꯋꯥꯌꯦꯜ ꯕꯤꯆꯥꯔ ꯇꯧꯅꯕ ꯑꯃꯨꯛ ꯍꯤꯡꯒꯠꯍꯟꯒꯗꯧꯔꯤꯗꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯏꯁ꯭ꯋꯔꯅꯤ ꯍꯥꯏꯖꯕ ꯐꯦꯔꯥꯎꯟ ꯑꯃꯁꯨꯡ ꯃꯇꯨꯡ ꯏꯟꯕ ꯈꯣꯃꯤ ꯂꯥꯟꯃꯤꯁꯤꯡꯅ ꯄ꯭ꯔꯣꯐꯦꯠ ꯃꯨꯁꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯨꯡꯏꯟꯕꯁꯤꯡꯕꯨ ꯇꯥꯟꯅꯔꯛꯄ ꯃꯇꯝꯗ ꯃꯥꯡꯗ ꯁꯃꯨꯗ꯭ꯔ ꯂꯩꯕꯗꯒꯤ ꯐꯦꯔꯥꯎꯟꯒꯤ ꯈꯨꯠꯇ ꯇꯥꯈ꯭ꯔꯗꯔꯥ ꯍꯥꯏꯅ ꯊꯋꯥꯏ ꯋꯥꯔꯤꯉꯩ ꯏꯁꯤꯡ ꯊꯤꯡꯅꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯁꯃꯨꯗ꯭ꯔꯗ ꯈꯨꯗꯛꯇ ꯑꯜꯂꯥꯍꯅ ꯑꯀꯪꯕ ꯂꯝꯕꯤ ꯁꯦꯝꯂꯒ ꯄ꯭ꯔꯣꯐꯦꯠ ꯃꯨꯁꯦꯁ ꯑꯃꯁꯨꯡ ꯃꯇꯨꯡ ꯏꯟꯕꯁꯤꯡ ꯂꯥꯟꯊꯣꯛꯍꯟꯈ꯭ꯔꯒ ꯃꯈꯣꯏꯕꯨ ꯇꯨꯡꯗ ꯇꯥꯟꯅꯔꯛꯄ ꯙꯔꯃ ꯌꯥꯎꯗꯕꯁꯤꯡ ꯑꯗꯨꯕꯨꯅ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡꯅ ꯆꯞꯁꯤꯟꯗꯨꯅ ꯇꯨꯝꯅ ꯍꯥꯠꯈꯤ ꯃꯁꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯑꯜꯂꯥꯍꯅ ꯁꯃꯨꯗ꯭ꯔꯗ ꯈꯨꯗꯛꯇ ꯑꯀꯪꯕ ꯂꯝꯕꯤ ꯁꯦꯝꯈꯤꯕ ꯑꯗꯨꯝ ꯍꯥꯏꯅ ꯀꯌꯥꯃꯠ ꯑꯣꯏꯗꯨꯅ ꯁꯤꯈ꯭ꯔꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯍꯁꯔꯒꯤ ꯃꯩꯗꯥꯟꯗ ꯃꯄꯨꯅ ꯈꯨꯗꯛꯇ ꯍꯤꯡꯒꯠꯍꯟꯒꯗꯧꯔꯤ ꯃꯇꯝꯗꯨꯗ ꯑꯩꯗꯤ ꯏꯁꯥꯗ ꯒ꯭ꯌꯥꯟ ꯍꯦꯛ ꯂꯥꯛꯄꯒ ꯅꯪꯕꯨ ꯍꯥꯟꯅ ꯊꯤꯔꯛꯀꯅꯤ ꯌꯥꯝꯅ ꯁꯦꯡꯅ ꯑꯩꯒꯤ ꯃꯤꯠꯌꯦꯡ ꯈꯨꯗꯤꯡꯗ ꯅꯪꯇꯕꯨ ꯎꯏ ꯁꯪꯁꯥꯔꯁꯤꯗ ꯑꯃꯁꯨꯡ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯅꯪ ꯂꯩꯇꯕ ꯃꯐꯝ ꯑꯃ ꯂꯩꯇꯦ ꯍꯥꯟꯅꯗꯒꯤ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯄꯦꯠꯊꯔꯛꯂꯦ ꯅꯪꯒꯤ ꯁꯛꯇꯝꯁꯤ ꯃꯥꯡꯗ ꯁꯪ ꯁꯪ ꯍꯦꯛ ꯎꯔꯛꯄꯒ ꯅꯪꯕꯨ ꯅꯨꯡꯁꯤꯃꯟꯕꯗꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯊꯥꯈꯤꯕ ꯈꯪꯍꯧꯗꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯒ ꯃꯤꯠꯀꯤ ꯄꯤꯒ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯩ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯈꯤ ꯅꯪ ꯀꯥꯎꯔꯕ꯭ꯔꯥ ꯅꯨꯡꯁꯤꯕꯒ ꯍꯦꯛ ꯇꯥꯏꯅꯕꯗ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡ ꯂꯩ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛꯁꯨ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯐꯖꯕ ꯁꯛꯇꯝ ꯅꯨꯃꯤꯠꯅ ꯇꯥꯔꯝꯗꯥꯏ ꯑꯇꯤꯌꯥꯗꯅ ꯁꯅꯥ ꯃꯆꯨꯒꯤ ꯃꯁꯦꯛ ꯃꯉꯥꯟ ꯀꯔꯛꯄ ꯃꯇꯝ ꯂꯤꯔꯤ ꯂꯤꯔꯤ ꯍꯨꯝꯂꯛꯄ ꯅꯨꯡꯁꯤꯠ ꯊꯥꯕꯜ ꯐꯔꯕ ꯑꯆꯤꯛꯄ ꯑꯍꯤꯡꯒꯤ ꯑꯇꯤꯌꯥ ꯍꯦꯛ ꯎꯔꯨꯔꯒ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯆꯔꯥꯝ ꯆꯗꯠꯅꯔꯕ ꯃꯤ ꯑꯃꯒꯨꯝ ꯏꯍꯥꯝ ꯍꯥꯝꯕꯒꯤ ꯏꯊꯤꯜ ꯑꯃ ꯍꯦꯛ ꯍꯦꯛ ꯂꯥꯛꯏ ꯅꯨꯡꯁꯤꯕ ꯃꯁꯛ ꯆꯞ ꯆꯥꯅ ꯈꯪꯗꯕ ꯃꯤꯗꯗꯤ ꯃꯁꯤꯒꯤ ꯂꯥꯏꯑꯣꯡꯁꯤ ꯀꯩꯗꯧꯉꯩꯗ ꯊꯦꯡꯅꯔꯣꯏ ꯍꯥꯏꯐꯝ ꯈꯪꯗꯦ ꯅꯨꯡꯁꯤꯕ ꯑꯃꯒꯤꯗꯃꯛ ꯅꯨꯡꯁꯤꯕ ꯑꯃꯅ ꯋꯥꯖꯕꯁꯤ ꯀꯔꯤꯅ ꯆꯥꯡ ꯑꯣꯟꯒꯗꯕ ꯀꯥꯔꯕꯂꯥꯒꯤ ꯂꯥꯟꯗ ꯃꯆꯤꯟ ꯃꯈꯥ ꯈ꯭ꯔꯛ ꯈ꯭ꯔꯛ ꯀꯪꯂꯕ ꯏꯃꯥꯝ ꯍꯨꯁꯦꯟꯅ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯇꯪ ꯄꯤꯊꯛꯎ ꯍꯥꯏꯕꯗ ꯐꯪꯈꯤꯗꯕ ꯑꯗꯨꯒꯨꯝꯅ ꯑꯩꯁꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯂꯤꯛꯂꯥ ꯑꯃꯇꯪ ꯀꯪꯂꯕ ꯆꯤꯟꯕꯥꯟꯁꯤꯗ ꯇꯪꯕ ꯐꯪꯗꯅ ꯂꯣꯏꯁꯤꯟꯈꯤꯗꯧꯔꯤꯕꯔꯥ